आकाशवाणी इम्फाल R.K Gorani na pau pazari ahanbada maruoiba pau मुख्यमंत्री एन बीरेन हाइरी मिखलगा मई लेने हौकिबा नुमित खरनि असिदा हिंसा याउना खना चेनाबगी थौदोक थोकिबा असि लाइबक थीबनी सीएम दा हाइसी हाइबा थौरांग अमंग असि मुख्यमंत्री नौथोमन बीरेन महाके सेक्रेटरी ता हौदोखरे मणिपुर दा दुर्गा पूजा की थौरंग असिदगी हौरे पांथोबी इरापी थौरमसु पांगथोकनरी मणिपुर दा ngasi mei samga kon covid-19 positive oire amasung WHO na hairi immune system sonma mei singoina covid-19 ki vaccine dose ani ka khroba matung da atopa ayenba dose amasu kap kadabani सरकार की फैसिलिटी सिंगदा चाहिता निपान मथकी मियोई सिंगदा कोविड-19 के वैक्सीन लेबना कापगे कैंपेन लेबाक सिनबे थुंगदा चथरिबना नहा ओइरिबा सिंगना वैक्सीन असे कापथोंगनाबा मदे अते मियोई सिंग वैक्सीन कापदसु मतेंग पांगबिना हाइजरी कोविड के अकीबे लैरिबना मियामना सेक्शन वाटपगी थौंग सिंग तोकबिदुना यारिबा मखै युमदगी चथोक्तना लैबियु तंगाई फदना चथोक्लबदि फेस मास्क उपियु फुट तरुक के सोशल डिस्टेंसिंग थंबियु माइमिट अमदि खोचा तोइना हमदोक्तुना तरुतनाना थंबियु कोविड का मई लेने ई पाउसिंग मते मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राइजिंग हेल्पलाइन नंबर ना 038524116668 अमसुंग 180034538118 नि हौजिक मपुंग ओइबा पाउ मुख्यमंत्री नौथोमन बीरेन हाइरी मिखलगा मई लेनेबा हौकिबा नुमित खरनि असिदा हिंसा याउना खना नेनबगी थौदोक थोकिबासी यामना लाइबक थीबनी मथंग चेगी फेब्रुवारी थादा मिखल पांगथोकन हैना पानरिबा असिदा मेरे ओइगदबसिंगी मिखलगी थबक थरोमदा कांगबु सेमनादुना खना चेनबगी थौदोक क्या थोकलिबासी हकचिन लौई असिगुम थौदोकसिंग असि तुंगदा अमुहन थोहनदनबा सिरि बीरेन अपील तौरी सिरि बीरेन हाई गणतंत्र चटपा लैबाक अमदा हिंसागी मफम लैते अखोय खुदिमंगना आइन लैरि हाइबसि काउरोइदबनी महकना हाई ngasi ngarang sida yamna nungaitaba tahaidaba pausing khara election campaign ga mari leinabada taba phangakpa si laibak thibani hingsa gi thabak gundaism gi thabak aduga mibu ki hanba grouping sempan erga ko irang thongnar ba tawba adugumba posak amata aimyamna tawbiganu sarkar sina makhol tamatagi crime kangrup naiba hingsa gi thabak aigi mi oigera mi gi mi oigera kana oigera amattamadu akhoi logi matungina दंदी पीदब तौरोय हाइबसिमै मियामदा हाना थमजाहोगे मसिगुम्बा वाखललोन से डेमोक्रेसी की लाकदब इलेक्शन ममिता हनबिकनु हाइदना मयामदा थमोय सेंना अपील तौजरी मिखल द हिंसा तौदना खने चेनेबि थदोगसि यारिबा मखै थोंदना होनसी वोटर सिंग अपाम मिरेप सिंग वोट पीबसु करिसु अकाइबे लैते मसी गणतंत्र की चनबिनी मिखल द माइ पाक पहाइबसि मिरेप सिंग अदि होना जमन्नी हिंदुस्तान जनता पार्टी मणिपुर स्टेट कमिटी ना हाइरी मिखल के मई लेने ना हौकिबा नुमित खरनि असिदा नकपाक तानादुना खना चेनेबि थौदोक क्या थोरकपा असि यामना लाइबक थीबनी मिखल की दमक सक्सा हाइजानादुना निसा सिजिनरगा खना चेनेबि थौदोक थोरकपा असिना मियाम मरकता चरांगनबा अमा थोहल्ले मिखल शांति ओइना पांगथोपा ngamensi हाइरबदि अखोय खुदिमक शांति ओइना लैबा ताई सीएम दा हाइसी हाइबा थौरांग अमंग असि मुख्यमंत्री नौथोमन बीरेन महाके सेक्रेटरी ता हौदोखरे सीएम दा हाइसी हाइबा थौरांग असि मणिपुर की मियामना हकथेंगना मखोयगी थौदो वाथोकसिंग अमसुंग पाउताकसिंग मुख्यमंत्री दा पिरकपा यानबगी दमकनी मियामना खुदोंगचाबा असि फंगनबगी दमक मुख्यमंत्री की हेल्पलाइन नंबर 9534795347 दा टेलीफोन तौरकपा यागनी थौरमदा वांगांगबदा श्री बीरेन हाई राइजास्ता कोविड-19 नंबरम ओइरगा सरकारना पाइखतपा तोंगान बियाइफा थौरांगसिंग युमदा चंगदना योहनबा ngamdabagi khudongchada mayoknakrabasu hojikti hairiba thorang asina yohanba ngamlagani सरकार ने मियाम की नमक खलगा मियाम की नुमित हिल लीडर्स डे गो टू हिल्स अमसों गो टू विलेज मिशन सिंग पाइखतुना मियाम की याइफनबगी दमक थौरांग क्या पाइखतली महकना हाई अनोबा थौरांग असिना सरकार अमसों मियाम की मरकता ग्रास रूट तगी हौरगा खुदोंचाबा क्या पीबा ngamlagani थौरांग असिना राज्य सरकार ने पाइखतपा साखो थौरांग सिंग थबकता मियामबो पुंग थौगतनबनी मुख्यमंत्री न मखाता न हाई मियाम ने टेलीफोन तौरक खुदोंचानबगी दमक अयु पुंग निपान नुमिदांग पुंग निपान फावबा नुमित खुदिंग ओइना मिशन मोड अमा हांगदोक्तना थमले सीएम दा हाइसी हाइबा थौरांग अदु हौदोपगे थौरमदा लौ सिंगु मत ओइनाम लुखोय उपाध्यक्ष कोंखाम रविंद्र
Manipur Building and Others Construction Worker Welfare Board ki Chairman Haikham Dingo amasung MLA P Sarchandra yauna lusingba kaya saru yaki. Azadi ka Amrit Mahotsav ka mari lainana Akashbani Imphal ipau kangbuna irai nimit khudingi numidang pung 3 makhai Manipuri Powder Sandokpa quiz tharong gi anirak suba Manayan Thopagi Tharom Hayeng Palace Compound Leiba Government Music and Dance College pangthok lagani. Nungthil pung amada pangthok kadaba Manayan Thopagi Tharom asida manga suba taruk suba taret suba masung nipan suba quiz ki episode sing the winner oikraba singna saru yarana bahairi. Tharom asi Akashbani Imphal ipau kangbong masung raizagi Art and Culture Vibhag na punishin bani. Tabiriba pawasi Akashbani Imphal dagini. Manipur da Durga Puja ki thorong asi dagi haure Panthubi rapi ki thorom su pangthok nari. Durga Puja ga mai lainana Rajapal La Ganesan Mukhyamantri Nongthoman Biren Works Mantri Thongam Biswajit Consumer Affairs Food and Public Distribution Mantri Thokjom Saidabata yauna lusingba kayana miyamda yaipa paujel piri. Maki paujel da Rajapal La Ganesan hai kumai asina asum man aran babu joy to ngami haibidu takli kumai asina lakpada rajas ki miyamna nungsi chanan laiminaba aran babu maithibe piwe loinana santi oni nusi chana laiminaba oirishano numit asige mai lainana piba paujelda Mukhyamantri Nongthoman Biren Singna hai kumai asina phattababu aphabana joy tawi haibidu utli kumai asina lakpada ekoi khudimak nungsi chana laiminaduna santi laiba rajyam ohilasi hairi. Works Mantri Thongam Biswajit amaki paujelda hai asum mana aran babu maithibe piba ngambaga loinana lamtam asige miyamna Anoba Mangal amagaloinana nungsi sanana laiminaba oirishano. Maki paujelda Consumer Affairs Food and Public Distribution Mantri Thokjom Saidabata hai Durga Puja kumai asna lakpada aphabana phataba singbu joy tawbagi wari nahona ningsing hali. Kumai asna rajas ki miyam marakta hena nungsi chanaba amusu saukhatpagi maikaida satminaba ngam oirishano hairi. Akhandaba National Swast Campaign ICAR Research Complex NES Region Manipur Center Imphal Sindorangasi Lamsang Bazar Pangthokre. Thoromata Saruk Yaratana Siksa Mantri Sorakhaibam Rajen Hai Pradhan Mantri Narendra Modi Lusing Makhata Paikhatliba Swast Bharat Campaign ki saruk am oina lamdam asi akoibi phima luna na thambagi tangai fudaba lei magna hai sarkar ni municipal area da scheme ke haudoktuna mayum lejada basing yum sabagi thabak chathari. Amaromda sanitary ki phim phagalan bagi thabak su sarkar na lep palaitana chathari thoromada da uchara ke amaram su thakhi. Manipur da ngasi me samga kun COVID-19 positive oire ngasi gi oina positive oibagi sangsa manga dasmik anini. Raij gi haksel bibhag na thokpa cherol amada hai haukiba pung kun meri sta puna sample lising ani ga chum 33 test obagi manung de me samga kun positive oiki COVID enaba me ani laikhide. Manipur da su COVID vaccine kapi khongjang khumangyang na jangsilli Ukhrul jila da leiba COVID vaccine kapthuklaba beneficiary nupi amana COVID ki vaccine kapa yaraba miyam pumnamak vaccine asi kapthonaba appeal tawladuna hai. I am LS Ungchiyon from Ukhrul in Manipur. I am a school teacher by profession and I have already taken 2 doses of COVID-19 vaccine Covishield. It is very heartwarming to see Samaritan gesture of the government in providing COVID-19 vaccine free of cost even at this remote Indo-Myanmar border town of Ukhrul. The effort of Indian government led by our Prime Minister Narendra Modi to save humanity from terrible pandemic is praiseworthy. India is reaching 100 crore vaccination. This is laudable. May God be with our Prime Minister Narendra Modi. Council of Higher Secondary Education Manipur na handak tapangthok ki Higher Secondary Improvement Examination lesani kunma thubi original statement of mark tha sigi taramari ki piba hauragani. Council asi control of examination na thokpat cherol amadhai institution sing head ching hai bani minister laklaga original statement mark adulaw ragadabani. Manipur Police ang ano bidang pung nipan makaram tarak aduay da Imphal ki North Aero Leiba may papi hospital manaktagi nupagi asib hagsang ang mafangle. Imphal Police Station na thokpat cherol amanahay miyoy adu mataw karam na sikibano hay ba sapsana kangbang amdri basa kangdong na bagidamag rims ki mokra thamkre. Akashbani Imphal dagi paug tabiri. World Health Organization na hayri immune system son ba miyoy sing oina COVID-19 vaccine dose ani kap kraba matungda atopa ahenba dose amasu kap kadabani. United Nations ki Health Agency's Strategic Advisory Group of Expert on Immunization hai ahenba dose ani kap kraba adubu masagi immune system son basingda makata balaina asigi
खुदोंचादबा क्या थोलकदबदि ngakthoknaba kapkadabani Sahi humpugi mathakta leiba dose ani kapkraba sainagi myoisingda ahumsuba dose kapagi thabak chathari adumoinamak akhang eisinge mon matung inadi masagi immune system sondaba myoisingdadi ahumsuba dose kapagi wafam leite leiba gasta huju phawda covid-19 vaccine dose koti mapudra manga lak marpumapan kaptuna anoba record thamangamkhre haksel mantralay na hai ngarang kaktada hidak aski dose lak humpu manga lesing marputaru kapkhe Haukiba pung kunmari da laisat asi anoba case lesing taramari rom thengnaki masi haukiba numit chani kunmari manungda khwaidigi hanthaba sangni leiba asta hauji active case ki masing lak ani lesing taramari samapan leiri masi numit chani tarani thogi manungda khwaidigi hanthaba sangni active case ki sang apunba positive case ka yengnabda sada suina dasmik taruk ahumni masi mamang sehi ki march thada ohiba sanga yengnabda yamta hantharabani Mantralay na hai lachat asi naba phabgi sang so singthaninga oin hangalaktuna naba phabgi sang sadma pudran dipan dasmik suina mari yaure masi hokiba mars thaga yengnabda yamna wanglabani hokiba pung kun mari khakta da myi lesing kutaruk hena laina asi naba pharakhi masi tharak hauji fawda naba phakhiba masing koti ahum lak kontraung de lesing kun subna yang kai tare chure amaromda lachat asi sikhiba migi masing lak mari lesing yang kai sama pan humpum toi sure hokiba pung kun mari khakta da lachat asi myi sama marpuma toi leikhide Kunipan suba National Human Rights Commission ni mapok kumon thorom ngasi lebak sin bathungda pangthokre video conference khutangna saruk yaraduna Pradhan Mantri na hai malem gi ahan balanjau da malem pumbugi miyam na hingsa gi thabak kaya marum chatharami Bharat na myoibigi hak amasung ahingsa gi wakalon sing malem gi miyam da pohanki leibak asnaning tanglopagi ihau akogi itias amad hak punong asi matam da Bharat na sandokiba ahingsa gi wakalon aduna numapung oina purukhibani amasung ningtama ngamlakhibani Ning tamlaba matung da sulaibak asna samas hingminari bemwe kanglu khudimak amatta oibigi amadi manab hakki matangda malemgi meyamda paujel piduna lakli Pradhan Mantri na hai haujdi laibak asigi tola taraba meyamna su chap manaba kudongjaw phangan bangamle mashina samas amakhoi hingbagi hak phangalle amadi laina hingbangam halle Wakalu nasilaibag asing pung kuding makta silhanduna kanagum amada hantana yengbagi wakal po haloidabani magna hai sarkar na piriba kudong zaba sing lariba miyabda ningchina phangan bana makhoigi hingbagi thak angkal hanbada natana makhoida kudong zaba kaya su phanganduna hingbagi lambisu laithok halle Pradhan Mantri Narendra Modi Afghanistan na pangthokadaba G20 gi extraordinary leader summit saruk yagani video conference khutang pangthokadami pham adu Italy yauna malemgi G20 laibak kuna saruk yadana pangthokadabani Mipham adu da maru ina khanagadaba hiram singdi malemgi miyam hauji darka leiriba thabak sing hingbada tangai phadana lakhotkadaba thabak sing amadi ate atop hiram singni Mipham adu da security gi terrorism apung phana muthatpa mafam amadi mafam amada yum hongdo hongjin tauba amadi miyobi hakki matangdasu kumna khanagani Pradhan Mantri Hananasu Afghanistan na pangthokpa ASCO CSTO Auris Mipham da saruk ya khrabani Mipham adu da Pradhan Mantri na ASCO leibak singda mayok nariba muknaba amasung extremism gi matang wafam kya pukhatki Pradhan Mantri na hai mashina leibak ki amadi tongan kanglup singi kala sanskriti amasung hingbagi wakhalonda akaiba kayamrum thohalli Afghanistan handakta thokiba hingsa gi thabak sing adu extremism gi kahenba thongna thohan khibani Loisilakpada COVID-19 ngakthoknaba face mask upa phutaruk lamna leiba khutsa amadi maimi tarutana na thamba haiba achama thong ahum asingang na chatpinaba amuk kahana ning singjari aroibada maroiba pau amuk hana Mukhyamantri N Biren Hairi Mikhalga Mai Lenen Haukiba Numit Kharania Sida Hingsa Yauna Khana Chenebi Thogdok Thokiba Silaibak Thibani CM da Haisi Haiba Thorang amanga si Mukhyamantri Nongthoman Biren amhake Secretariat Haudokre Manipur da Durga Puja gi thorom ngasi haure panthobi irapi gi thorom ju pangthoknari Manipur da ngasi mei samga kon COVID-19 positive oire positive oibi sangsa da manga dasmik anini amasung WHO na hairi immune system sonwe mei sing oina COVID-19 vaccine dose ani kakraba matung da atopa ehenba dose amasu kap kadabani pauloi jare